King Uzziah sin ke do ishor se thiri ke mate ishor na ma se sum chokhala lame sum chokhala lame sum handare hai de babom ma se chokhale marang kai ma pangal le re lanmi da marang kai be hele ma gi lam je ma pangal am tina le re chnaw sing ma gi lanmi sing ma gi khusukulai sing lanthum sing minai sing actor ladiba jaga punamak sida mak phagalami adubu verse 8 ta koi kaila keng mina se sida hai ko magi ming se actor sakai kairame actor Egypt fall da yorame magi punsi se ke do wa adokke matik accidentally ya mapangan kangkhalalame King Uzziah gi magi ning tholebak amasu magi lamse adokke matik mapangan kalame yam tina chokot padu oirame achauba power do lame magi punsi se adu krai de lai short thiba sidagi lai chanaw sing short thiba matamda kai phange nang losing phange ba nang gyan phange short se thiba matamda ke dawe nang kakta su bor phangoi nang ga chamina ba mi du su dum bor phangane lam madu da ing Uzziah gi lam du da chokot pa se lai se ma short thiba maram na lam madu phagalai ne ma na mapang kan khalak pa matam sida ma gi thamoi se ishor da gi mamai lai ba hore mai punsi hai de ko chanaw sing magi thamoi soina haiseningi nangi thamoi do shordagi mamai leirakpra haibse check to darka lei adu King Uzziah ge life se ke do ba shordagi magi thamoi se na thai ba hore chanaw sing aina haiseningi shordagi koi ge thamoi se ek lai thorak pa matam da awana se lak pa hore ani adu sigi Uzziah ge lifestyle na haiseningi se kaino man short thiri ge matik ishona mabu chokhalalame magi thamoi se shordagi maning leirak pa matam da magi punsi se ke dormi marai saitrami babon nai akoi corona matam da panna do isolation tauba isolate tauba do aduna ma kusti tung manina matam dugi matung ina mirak ta leibe ade aduna magi yum ma lam na tongana saraga madai da ma mathan da thamgi aduga magi leprosy magi kusti tung baza kram kambok na gi ma sibok na ki aduna koi shor se thi base koi lepoi se koi kusti thungni thungoi haibagi wafom kaishu nate shor da ge koi gi thamoi se mamai leidana ba honabiu amen praise the Lord.